हंतकी नंबोल के एम्बुस AR अनि सिखिबगी थौदुक सेनबा लालहौलोप अमगी केडर अमा खुलाइगा कोनना मणिपुर पुलिस न फारे हाइना खुलाई खक्तगी ओइबा फोटो अमा सोशल मीडिया द पुलिस न पोस्ट तौरखिबदा मियामना कमेंट सेक्शन दा फोटो अदु सेमजन साजनबा फोटो माले हाइबदगी मतुंग तारकपदा लालहौबा मसामक यावरगा कापा फोटोग्राफ अमा अमु थागलक्तुना मियामदा सममनदनबा हाइरक्ले उखरुल पंजाब नेशनल बैंक ब्रांच तगी लुपा करोड़ 18.85 लो तौखिबा IM ना ओइरमले लोइना NIA ना होंगना केस अमा लखतुना इन्वेस्टिगेशन सथबा हौखरे हाइदे ngasiदगी सही अनिरोंग ममा नवंबर 30 2023 गी नुमिदांग वारमदा उखरुल द लेबा पंजाब नेशनल बैंक के ब्रांच तगी ममा मेमिट खुमलगा मतिक साबा खुसुखलाय पाइबा मियोय 10 रोमना बैंक असिदगी लुपा करोड़ 18.85 लो तौरगा म्यांमार रोमदा सेंसन किबा थौदोक अदु NSN IM की काडर सिंह सथखिबने हाइना पाव के एजेंसी अमना रिपोर्ट तौरक्ले उखरुल की ब्यूलैंड एरिया द लेबा ब्रांच अदुदा नुमित अदुगी नोंथिल पुंग 5 मिनिट 92 रोम तारकपदा ममा मेमिट खुमदुना अफबा मखल की खुलाय पाइबा मियोय 10 रोमना संगसेलकलगा बैंक अदुगी एम्प्लॉई सिंगबु नोंमै चिंदोल द फाजिंदुना थमलगा यामलबा सेनफम मसिलो तौदुना पुखिबने थौदो असिगी मतंग द पुलिस न केस अमा लखतुना इन्वेस्टिगेशन सथरखिबने अदुबो मिनिस्ट्री ऑफ होम अफेयर्स न पिरकप डायरेक्शन की मतुंगना थासगी निपांदा NIA न होना केस अमा लखलगा इन्वेस्टिगेशन सथबा हौरे हाइरे यामलबा सेनफम सिंग लुट तौखिबा मियोय सिंग अदु NSN IM की मतमदुदा मेजर ओइखिबा अदुगा हौजिकना लेफ्टिनेंट कर्नल ओइबा P Joseph LS Jackson कौबा कामजोंग डिस्ट्रिक्ट के रोनी विलेज तक मियोय अमन लुसिंगलखिबने हाइनसो एजेंसी की पाव असिन रिपोर्ट तौरक्ले यामलबा सेनफम सिंग अदु लारहौलुप असिन म्यांमार द लेबा मखोगी फिबम फगत हननबगीदमक अफब मखलगी खुसु खुलाई लेबिदा सिजननब लौखिबने हाइरे बैंक अदुदा फिक्स तौबा CCTV कैमरा के फुटेज की मतुंगेना थौदो अदु IM की P Joseph न लुसिंगलखिबने हाइब खंगबा ngambga लोइनाना महाक यावना NSN IM की मियोय 3 जुलाई 2025 ता नागालैंड पुलिस ने दिमापुर दगी फारगा मथंगी नुमित जुलाई 18 दा मणिपुर पुलिस दा खुसिनरखरबने हाइरे फोटो नमगे होनरिगैदा खोइना चिकपदगी लाइकनखरे हाइरे ngara ayo pung 10 khara helakpada lamlai AC gi manung salliba sabungkhok ward number 1 gi naibi tudel mapanda MG Narega gi makhada thabak subada saruk याखिबा मसागे सही होम फोरम सुरबा साबुंखोक मनिंग लेकाइदगी एल श्याम कोबो मियोय अमा थबक सुबा लोरगा फोटो नमनबो होनरिङैदा कदोमदगी पाइरकपनु खंगहौदबा खोय संगु अमन चिकपदगी वानथरक्तुना जेनिम्स दा लाइकनखरे थौदो असे हेक थोकपगा महाग यांगांग पोकपी PHC दा पुखतुना लाइकनखि अदुबो लायेंसंग अदुगी डॉक्टर सिंगना ऑक्सीजन की लेवल वाले हरकपगा लोइनाना ngah ऑक्सीजन हापतुना लायेंगलाबा मतुंगदा यांगांग पोकपी लाइन की इलेक्ट्रिक मुतखिबना मरम ओइरगा ऑक्सीजन लोइथोकी हाइरे यांगांग पोकपी की ऐसे असिदा मईगी अवाटपा लेबदगी डॉक्टर सिंगना यामना थुना इम्फाल की लायेंसंग अमदा पुनबा हाइरकपदगी लानाई एम्बुलेंस वाइदुना जेनिम्स दा पुखलखि लायेंसंग असि यौरकपदा मियोय असुगी फिबम सुक्सिलकपदगी ICU दा थमदुना लाइकनखरे हाइरे इम्फाल दगी किलोमीटर कुलुमदोय खक्तमक लाप लेबा यांगांग पोकपी PHC दा मतिक साना फर्स्ट एड पीनबा ऑक्सीजन सिलेंडर फावबा लेरमदबसे मफम अदुगी खुंजासिंगी लाइबक थीबने मरि लेनबा लोइसंगना मफम अदुदा इलेक्ट्रिक थाबिरक्तरबसु लायेंसंग असि चलाइनबा ऑक्सीजन सिलेंडर सिंग मरांग कायना थमहनिंगबगी अपाम्बा फोंदोकनरखे लद्दाख संगसिलकपा स्टेट खुद की खोंजंगदा मरी सिरे होमद्रा हेना सोकले लेहाद लेबा BJP की ऑफिस अमसुंग गारी सिंग मई थादोखरे हाइरे जम्मू एंड कश्मीर बु प्राइम मिनिस्टर नरेंद्र मोदी ने लुसिंग बलेंगाकना कुमजा 2019 दा जम्मू एंड कश्मीर रीऑर्गेनाइजेशन एक्ट सेमदुना पार्लियामेंट की अयाब लौरगा चना हलक्तुना स्टेट असिबु जम्मू एंड कश्मीर अमसुंग लद्दाख हाइदुना खाइबोक ताहांदुना यूनियन टेरिटोरी सिंग ओंथोरकपगी मायोक्ता लद्दाख पु मपुंग फाबा स्टेट अमा ओहेनगदबनी अमसुंग Constitution की 6 शेड्यूल चनाहनगदबने हाइबगी डिमांड लद्दाख की मियामना अकनब खोंजंग संगसलकपदा पुलिस का मुंगनरक्तुना खोंजंग लोय मरी सिरे मियोय हुमुद्रा की मथक्ता असो अपन नंखरे लद्दाख मपुंग फाबा स्टेट अमा ओहलु हाइबगी डिमांड तौरदुना क्लाइमेट एक्टिविस्ट सोनम वांगसुकना थासगी तरादगी हंगर स्ट्राइक की खोंजंग संगसलखिबने महाना लुसिंग खोंजंग असिदा पुन्ना मियोय 15 सरुक याखे अदुबु खोंजंग लोइसिंग न तालिब डिमांड असे फंगद्रिङै की मांगोइनना खोंजंग लोय 15 की मनुंगदा अनि की हक्सांग के फिबम सोक्सिलकपदगे हॉस्पिटल दा पुखतुना लाइकनखरब मतुंगदा लद्दाख की मियामना
खंगहौदना शटडाउन की खोंजंग चंगसिलक्तुना लद्दाख पु मपुंग फाबा स्टेट अमा ओहनगदबनि हाइबगी डिमांड तौरखिबनि हंगर स्ट्राइक सरुक याब मियोय अनि हॉस्पिटलाइज तौख्रब मतुंग nganang खंगहौदना खोंजंग लोइसिंगना डिमांड सिंग असि तालदुना चंगसिलक्पदा वायलेंस की थौदोकसिंग थोरखिबनि खोंजंग लोइसिंगबु सिक्योरिटी फोर्स की माइकैदगी कंट्रोल तौदुना लाक्सिनबु होनबदा मियोय मरि लेखिद्रे अदुगो हुमुद्रा हेनबना असो अपन नंखि हाइरि थौदो असि थोखिबगा इरोइनना लद्दाख मियोय मंगा नत्रगा मसिदगी हेना पुनबदा अथिनबा थंबगी कर्फ्यू लाउथोखरे हाइरि सही अनि मखाई खक्ता ngairibe nupi masa amada sexual assault satharuba mioi ama sahi mari jail da laina ba khangankhre haukiba komja 2019 ge December 10 da thokiba thodo amaga mari lainana sahi ani makhai khakta ngairibe nupi masa amada sexual assault sathabada mara laire haina court na lauthokraba mioi ama sahi mari jail da laina ba khangankhre fast track special court number 1 na mara laire haina lauthokiba ga loinana sahi mari jail da laina ba khangankraba nupa adude Lapupat tera kunau kodat awang lai kai dagi ning thousand sawba sahi hompu mari apokpa lai kidraba en biramangol ni haide 2019 के December 10 da thokiba thodo asiga mari lenana victim oiribe nupi masa asigi imung manungna women police station da wakalakpadagi police na mara laire haina lauthokiba zawbo bu phagat khibane heramasigi matang da case athaduna laklaba matung police na court charge se thagat khe makha na court case athaduna laklaba matung zawbo bu thodo adu da mara laire haina fast track special court number 1 na ngarang lauthokhibane maralgi matung ina phangada serak adu lauthoktrngai mamang da public prosecutor na sawbu maragi matungina akan basera pibina bataksin khe loinana defense council gi maikaidagi sawbu da phangada basera adu khara komthok na ba haijake nakalni gi wafam sing just na taraba matung da court na sawbu bu sahi mari jail da leina ba yathang pi khibani haide Water Resources Department lanai mioi kharagi oina tawre hana MLA Susindro na phongdorakhre khurai kendra da tatana ising isau thoklibagi texak pumba Water Resources Department na pugadabani hana marasi kibaga loina department asi lanai mioi kharagi oina tawre hana khurai kendra ge MLA Susindro na marasi khre wafam singana MLA Susindro ge miyeng wakha da khurai kendra ge manuksana laiba test pro mamang laikai da nauna saba sinthangan be weaving center miyam da khusinabagi thoram da phongdokhibane ngarang na kusinnakiba weaving center adugi matang da palladuna MLA Susindro na hai ngarang sariba weaving center asigumba kendra asigi manungsa na maitai pangal na khundariba mafam ani yauna punna mafam taruk ta thamduna nupi oibisingbu senthok lehana bohonagane center asinatana center ani amasu sabalo sinduna miyam da khusinnagadabagi ngaiduna leire haide center singa sida phi saga toriba pikliba angang senba mama sengidamak yenglaga child care facility amamam su hapkani khunai asigi senmelon fagat na bohonabada nupa nupi thong manana sendok laina basangi haraduna wakalsa sagatpagi tangai fadaba laibana iyong phising puthoknaba weaving center sangatpagi khongthang asi paikhatpani haike khurai kendra gi saukha thorang gi matang da palladuna MLA na makhata na hai kendra sigi manungsan na laiba lambi sing rigid payment thabagi thabak hauragani masina konsinduna lambi sing su koila thanaba honagani haike amarom da political party kharada marasi raduna MLA Susindro na hai political gi khudong sab launa honabada masage furup manglabasu yai khanba political party le mapan thongdana afaba saraga manungdana yeknabaga yanaba political party sing miyamna soidana khanglagani haiba wafam thamkhe inquiry report athubada miyamda khanghanaba amadi maraleba doctor sing serak pinaba JS na demand tawkhre JS gi maikaidagi rims ki director da wakat cherol pisinba saklubada director thabak silli haiduna mahaki secretary na lahauba simak misi asi thawoide takpani jingsubam manju gi misi ga mari lenana semkhiba JS na tongan ba wakat mari thabakta onthoknaba demand tawkhre rims ki director da charter of demand pisinba satpada director masa thabak silli haiduna unaba phanglaktabaga loinana mahaki secretary na wakat cherol lahauba simak director na manju misi asi lumna logde takpani miyamgi lusingba ama oina miyamgi awaba ubigani haibagi asa tawruraga rims ki gate gi halakpa asimak laibak thibani haina JS na pendaba phongdokhre major khulda laiba Manipur press club ta pawmi singa unaba ama da manju misi ga mari lenana semkhiba JS gi ko convener singsubam ingen thabana hai misi asiga mari lenana JS gi oiba mi phama pangthoklaba matung
ngarang point mari yawba charter of demand asi rims ki director da pisin basat pane adubu rims ki director thabak silli haiduna mahaki secretary thoraktuna charter of demand lahokhi charter of demand sing adudi nong thombam ningol sing subam ongbi manju laikhidabadagi inquiry athobada miyamda khanghanba misi adu senaba maraleba doctor sing serak piba mama yawduna lehodiba pokpoda ngadiba masagi matik saba compensation piba amade nong thombam ningol sing subam ongbi manjuna laikhidabada khoi shaunaraba miyamna rims hospital da thohanengdaba thodok thokiba du mari lenana police na FIR lokhatkiba du handokpa haiba point mari asini makhatana ngarang numidang pung tarukta JSC amadi miyam ka loinana mifam pangthoklaga chapchaba warep ama lauraga makhataba kari tausigi haiba khanaragani haire haujuk phawbu laikhidrabagi haksang asi laudana leiri lenga ke hospital singda mathau tawriba doctor singna makhoigi tonganba lanai senda lambi ki damak lanai hospital singda pubadagi makhoigi thabak thoramda asoiba lakpatagi misi minak ya thorakpani hiramasigi matangda JSC da CSO amadi miyamna tongan ba wafam kya pokta pibirakpa lei mamang thakta misi minak ya thokrabana handaki asida chapchaba khongthang paikharanibagi apamba sing phongdorakpa lei haike MLA Nurun Hassan ki local area development fund kadai da sizinaki khangdoknaba RTI tharagani haina Amin Shahana phongdokhre Khetragaon kendra ki MLA Nurun Hassan ki MLA local area development fund kadai da sizinaki khangdoknaba RTI tharagani haibaga loinana kendra ki MLA Nurul Hassan ki yum manakta idil turel ahumlak kahen khibasi thaudang khangba lusingba ama oibagi khudam natte haina kendra sigi hanagi MLA amadi Amin Shahana phongdokhre Khetri Bengun da leiba mahaki mayam da pawmisinga unaba amada MD Amin Shahana hai komja 2012 tagi 2022 phawbda laikhiba kendra sigi MLA singna top khonang khongdagi naharu thongkhong phawbagi turel torban semkhide haina mara seribasi Khetrigaon kendra gi puwari khangdaba mali mamangda naharu awang lekai sandam mapana singba mafam singda turel torban kai khiba matamda punna honaduna nomanini da torban thonjenkhi ngasi phawbu mafam adu kaidre handak MLA masagi home polling oiriba Khetri awang lekai da ahomlak torban kaiduna Khetrigaon kendra khangna thangnariba kendra kaya isaw nang hanki ahanba kaibada asoibani haina loram labasu ani ahomlak turen torban kaiba sidi MLA gi asoibani turel imai wangkhalle miyamna mipainare haiba matamda MLA masa kadaida leibage masagi asoiba kupsinnaba atopada tainaba tokpiyo isagi thodang khangna thabak tawbiyo miyam gi sengna thabak tawbiyo toksinabuna solution oibe yaroi Khetragaon kendra se apikpa kendra mani masida politics tawbigano mamangda laikhiba MLA singa local area development fund kadaida sizinakibagi haibagi wafam amata laikhide aduba hojik oiriba MLA asigi local area development fund kadaida sizinakibagi haiba wahang miyamdagi lakli haiba wafam thamkhe Lenga ki doctor sing private hospital da puba khudak tagi tokadabade hana lup sing na phongdorakhre Lenga ke hospital sing da patient sibagi samwang khalakli basi doctor sing na section ba wat padagi ni haina lorem bangan bina phongdokhre Lenga ki doctor sing private hospital da thabak puba khudak tagi tokpiyo haina lup sing na akanba wafam thamlakli loinana Manipur ki government hospital sing da layengnaba pukhalakli ba anaba sing sibagi samwang khalakli ba ase doctor sing na section ba wat padagi ni haina all Manipur kanba imalup amkil gi president lore bangan bina phongdorakle wafam singarang major khulda leba Manipur press club ki thangjing hall da amkil United People's Front Manipur National Identity Protection Council Nopok Lenga Apun Banupi Loop Noksup Imphal Palem Ima Apun Balup Apun Banupi Loop Bismapur Thawbal District United Women Development Organization All Manipur Women Social Reformation and Development Samas All Manipur Dami Singmi Apun Banupi Loop All Manipur Progressive Farmer Association Coalition Against Drug and Alcohol Manipur Peace and Integrity Council Irepak Ina Chanura Loina Ceylon Manipuri Sanura Laisem Marup amadi thawaibi kaithel amadi pauna kaithel semgat sagat lupki thaumi singna senduna pangthokiba pawgi mifam amada phongdokhibani angkel gi president lorem bongan bina makhata na hai lairba miyo kia private hospital singda layeng bangam dabana maram oiraga lenga ki hospital singda layeng ba lakpoda patient kaya asi ana yorokpa asimak laibak thibani hospital da asi ana thokpa habisi sanabini adumonamak lenga ki hospital singda thabak tawriba doctor singna makhoina anaba singbu nikthini yengbagi mahutta atopa private hospital singda satuna sel
hena taningbadagi hospital adu intern tawriba amadi PG gi mahiro sing thadokuna layengbadagi misiminagi sang wangkhalakibani haina maral sikhi anaba miyoi amana hospital da lakpu matamda mahake anaba adu pharagani haibagi wakhalonda lakhiba ngaktane adubu hospital ayambada thabak tawriba doctor amadi nurse singna anaba miyoi singbu ningthina loina bidaba ananba phiro setuna hospital da laktuna anaba miyoi singda sokning dabagi chatnabi malerakliba asi doctor amadi nurse tamba horopda anaba miyoi singbu karamna loina gani haiba ningthina takpi tabi mathau tai loina na India gi tongan ba state singda lediba hospital singdagi doctor amana mahake patient ama layengba matamda soidangam dana ba atop doctor kaya tanaduna layengba chathanai kalsulai taba minor case amagi layengba lakpa miyoi kya government hospital singda sibagi wathok thokliba ase mathangda thokdana ba doctor singna section da phai lenga ke hospital singda thabak tawriba doctor kaya na masagi clinic hangdokpata natana private hospital kaya da thabak tawduna lenga ke hospital da nikthina thabak tawdriba sing athoba matamda thadokpiyo karigumba loptarani pana thijinbada thengnaba thoklabadi maduda thorakpa apapatagi teksak pomba private hospital da thabak tawramliba doctor aduna pujagadabane masida natana hospital da ana layengba lakleba patient singa loinarakpa imung manunggi miyoi singnasu doctor singda ka henba thawong chathariba si tawbiganu haike Manipur da nauna mikhal pangthoknaba MPCC ki president ke Mega Chandrana demand tawkhre suspend lairiba Manipur Legislative Assembly khudakta muthatuna nauna state asida mikhal pangthoknaba Manipur Pradesh Congress Committee MPCC ki president kaisa Mega Chandrana demand tawkhre Bihar ki Patna da pangthokpa Congress Working Committee CWC ki mifam da saruk yakiba kaisa Mega Chandrana animated suspension da lairiba Manipur Legislative Assembly si khudakta muthatuna Manipur da nauna mikhal pangthoknaba demand tawkhre CLP Lusenberg Okam Ibo Bisu Saruk Yadana Pangthokiba Mifamadu da Ing Tapa Hanjilaknaba Manipur da Santigi Khongset Peace March sama satnaba MPCC na wareb laure haina suk phongdokhe Mega Chandrana X da thadorokpa warol amada Patna da pangthokpa Congress Working Committee CWC gi mifamda mahaki maikaidagi Manipur da sahi ani helaba Erang asigi wafam marik sumna pukhatpaga loinana Manipur da nauna mikhal pangthoknaba wafam CWC da thamkhre Manipur da thak kun helaba violence asigi warosin lairiba BJP double injilenga na ngamdre BJP lenga na Manipur da ingtapa purakpa ngamdabada nutana Manipur da khundaminariba community gi marakta thaja hanba sungamdre ke Mega Chandrana makhata na phongdorakpada Manipur da mahausa gi phibam da hanjilaknaba MPCC na Manipur gi mafam khudimakta shanti gi khongsat ama chatuna nauna mikhal pangthoktuna miyam gi lenga ama semna basu demand tawgani handak Manipur da Prime Minister laklamba adu pamingtagi laklambani Manipur gi violence asigi warasin puraknaba laklamba natte haina sumaral sirakle ngarang CWC na Manipur gi wafam yauna warep laukhiba khudimak Congress President Kharge amasung opposition Lusingba Rahul Gandhi anibu thagat phongdorakle CWC gi mifam aduna Manipur da sahi ani hena nena ta da phibam amada lakleba sigi matangda kopna khanabaga loinana handak Prime Minister Manipur da laklamkhiba do violence sigi warasin puraknaba karigumba wafam amata kangthoklamkhidaba pung manga phawba phana Manipur gi damak Prime Minister na matam kaithokpa ngamkhidaba dabo kanna yaningdaba phongdokki haire